ꯈꯪꯈꯤꯗ꯭ꯔꯤ ꯂꯩꯁꯅꯥ ꯃꯥꯗꯤ ꯋꯥꯔꯧꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯆꯦꯅ ꯂꯩꯃꯥꯏꯗ ꯇꯨꯊꯈꯤꯕ ꯑꯗꯣ ꯂꯩꯁꯅꯥ ꯃꯈꯥꯗ ꯀꯨꯝꯂꯛꯇꯨꯅ ꯃꯅꯝꯃꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯅꯝꯃꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯂꯤ꯫ ꯂꯩꯁꯅꯥꯅ ꯈꯔ ꯋꯥꯔꯧꯅ "ꯏꯅꯝꯃ, ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯅꯆꯜꯅꯦ, ꯇꯥꯆꯧ ꯑꯃꯗꯤ ꯏꯅꯝꯃ, ꯏꯆꯦ ꯕꯥꯆꯧ, ꯅꯈꯣꯏ ꯄꯨꯝꯕꯅ ꯑꯩꯉꯣꯟꯗ ꯋꯥ ꯑꯃ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯦ"꯫ ꯑꯌꯤꯡꯕꯤ ꯀꯔꯤꯕꯨꯗꯤ ꯍꯥꯏꯅꯤ? ꯂꯩꯁꯅꯥꯅ ꯆꯤꯡꯅꯈꯤꯅꯤ ꯈꯟ ꯃꯥ ꯂꯩꯁꯅꯥꯒꯤ ꯋꯥꯕꯨ ꯊꯩꯗꯣꯛꯄꯒꯨꯝ ꯍꯥꯏꯔꯛꯏ꯫ "ꯁꯅꯥ, ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯜꯅꯤ, ꯏꯆꯥꯅꯤ, ꯀꯅꯥꯅ ꯅꯠꯇꯦ ꯍꯥꯏꯔꯤꯕꯅꯣꯕ? ꯅꯪ ꯑꯗꯨꯝꯅ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ, ꯑꯇꯥꯕ ꯃꯤꯅ ꯇꯥꯔꯒ ꯀꯔꯤꯅꯣ ꯍꯥꯏꯅꯈꯤꯅꯤ꯫ ꯅꯪ ꯋꯥ ꯉꯥꯡꯂꯅꯨ꯫ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯔꯒ ꯃꯇꯨꯡ ꯅꯪ ꯑꯃꯗꯤ ꯏꯃꯥꯁꯤ, ꯉꯥꯟꯕ, ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ꯫ ꯊꯥ ꯐꯥꯕꯁꯤꯐꯥꯎꯗꯤ ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯈꯣꯀꯣ"꯫ ꯂꯩꯁꯅꯥ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯑꯗꯨꯒ "ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ ꯏꯅꯝꯃ, ꯑꯩꯉꯣꯟꯗ ꯀꯔꯤꯕꯨ ꯂꯣꯠꯂꯤꯕꯅꯣ? ꯀꯔꯤꯒꯤ ꯑꯩꯕꯨ ꯏꯆꯦꯒ ꯅꯨꯡꯁꯤꯅꯖꯕ, ꯑꯩꯒꯁꯨ ꯁꯛ ꯈꯪꯅꯗꯕ ꯅꯨꯄꯥ ꯃꯥꯒ ꯑꯩꯒ ꯂꯨꯍꯣꯡꯂꯤꯕ"? ꯑꯌꯤꯡꯕꯤ ꯋꯥꯈꯜ ꯑꯃ ꯇꯧꯔꯛꯏ꯫ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯄꯦꯔꯨꯒꯤ ꯀꯥ ꯇꯞꯅ ꯂꯥꯛꯏ꯫ ꯃꯇꯥꯡꯁꯤꯁꯨ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯆꯥꯛ ꯆꯥꯕ ꯆꯪꯕꯤꯔꯛꯅꯕ ꯍꯥꯏꯗꯨꯅ ꯑꯩꯒ꯭ꯌꯥꯗꯨꯅ ꯍꯥꯏꯕ ꯂꯣꯏꯔꯕꯅꯤ꯫ ꯑꯌꯤꯡꯕꯤ ꯊꯨꯅ ꯄꯦꯔꯨꯒꯤ ꯀꯥꯗ ꯆꯪꯂꯛꯄꯅꯤ꯫ ꯄꯦꯔꯨ ꯋꯥꯈꯜ ꯇꯥꯗ ꯂꯩꯃꯥꯏꯗ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯑꯌꯤꯡꯕꯤꯅ ꯄꯥꯈꯠꯅ "ꯄꯦꯔꯨ, ꯕꯦꯝꯃ ꯄꯦꯔꯨ"꯫ ꯃꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛ ꯀꯧꯔꯛꯏ꯫ "ꯃꯣꯏ ꯇꯥꯆꯧ, ꯇꯥꯆꯧ"꯫ ꯂꯩꯁꯅꯥ ꯃꯥꯁꯨ ꯃꯆꯦꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯃꯆꯦꯅ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯅ "ꯆꯦꯆꯦ, ꯆꯦꯆꯦ, ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ"꯫ ꯄꯦꯔꯨꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯏꯅꯤꯜ ꯈꯔ ꯅꯦꯝꯊꯕꯒꯨꯝꯅ ꯇꯧꯏ꯫ ꯑꯌꯤꯡꯕꯤ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯀꯌꯥꯁꯨ ꯂꯦꯞꯄ ꯂꯩꯇꯦ꯫ ꯈꯪꯂꯦ ꯄꯦꯔꯨ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯖꯔꯛꯏ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯅ꯫ "ꯑꯣꯏ ꯇꯥꯆꯧ, ꯇꯥꯆꯧ, ꯄꯦꯔꯨꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ"꯫ ꯂꯩꯁꯅꯥꯗꯤ ꯆꯦꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯅꯠꯇ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯂꯥꯟꯉꯝꯕ ꯑꯃꯗꯤ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯇꯥꯔꯦ ꯃꯊꯛ ꯊꯪꯕ ꯀꯥꯗꯨꯗꯒꯤ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯅ ꯂꯥꯡꯉꯟꯕꯕꯨ ꯀꯧꯔꯤꯕ ꯑꯗꯨ꯫ ꯉꯥꯟꯕꯁꯨ ꯇꯥꯔꯦ ꯀꯔꯤꯅꯣ ꯈꯜꯂꯤ꯫ ꯂꯥꯟꯉꯝꯕ ꯌꯥꯝ ꯊꯨꯅ ꯄꯦꯔꯨꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯎꯔꯦ ꯄꯟꯊꯕ ꯇꯧꯗ ꯂꯥꯟꯉꯝꯕ ꯄꯦꯔꯨꯕꯨ ꯄꯝꯈꯠꯇꯨꯅ ꯃꯆꯤꯟꯗꯅ ꯌꯥꯝ ꯊꯨꯅ ꯍꯥꯏꯈꯤ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯃꯤ ꯑꯃ ꯍꯦꯛꯇ ꯇꯥꯅꯕ ꯃꯑꯣꯡꯗ꯫ "ꯒꯥꯔꯤ ꯑꯃꯇꯪ ꯊꯧꯗꯣꯛꯁꯦ, ꯊꯨꯔꯦ"꯫ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯇꯥꯔꯦ꯫ ꯉꯥꯟꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯨꯅ ꯊꯣꯛꯈꯤꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯒꯥꯔꯤ ꯑꯃ ꯊꯧꯗꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯉꯥꯟꯕ ꯎꯔꯦ ꯄꯦꯔꯨꯒꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯃꯁꯥ ꯑꯗꯨ ꯂꯥꯟꯉꯝꯕꯅ ꯄꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕ ꯑꯗꯨ ꯉꯛꯅ ꯄꯦꯔꯨꯕꯨ ꯄꯨꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯩꯁꯅꯥ ꯑꯌꯤꯡꯕꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯁꯤꯖꯅ ꯂꯩꯁꯅꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯐꯥꯗꯨꯅ "ꯕꯦꯝꯃ, ꯅꯪꯗꯤ ꯌꯥꯎꯈ꯭ꯔꯅꯨ"꯫ ꯂꯩꯁꯅꯥ ꯃꯅꯦꯝ ꯏꯕꯦꯝꯃꯗ ꯌꯦꯡꯗꯨꯅ "ꯏꯃꯥꯁꯤ, ꯄꯨꯈ꯭ꯔꯤꯕꯁꯦ ꯏꯆꯦꯅꯤ"꯫ ꯁꯤꯖꯅ "ꯑꯣꯏꯔꯕꯁꯨ ꯏꯃꯥꯁꯤꯒ ꯄꯨꯟꯅ ꯍꯣꯔꯦꯟ ꯆꯠꯂꯁꯦ, ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯌꯧꯔꯨꯈꯤꯁꯦ, ꯅꯪ ꯅꯊꯟꯇ ꯂꯝ ꯂꯥꯟꯅ ꯊꯣꯛꯈꯤꯅꯨ"꯫ ꯂꯩꯁꯅꯥ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯃꯕꯨꯡꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯆꯦꯗ ꯅꯤꯡꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯏ꯫ "ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ"꯫ ꯅꯣꯡꯗꯝꯕ ꯅꯪꯒꯤ ꯀꯨꯝꯍꯩꯁꯦ ꯉꯛꯏ꯫ ꯑꯋꯥꯕꯗ ꯑꯋꯥꯕ ꯄꯤꯕ ꯃꯁꯤꯕꯨꯔ ꯅꯪꯒꯤ ꯀꯨꯝꯍꯩꯁꯦ? ꯃꯤꯑꯣꯏꯕ ꯃꯥꯁꯨ ꯑꯉꯛꯄꯅꯤ꯫ ꯂꯣꯠꯀꯦ ꯈꯟꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯆꯦꯁꯤꯟꯅ ꯂꯣꯠꯈꯤꯕꯅꯣ? ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯀꯟꯕꯤ ꯑꯣꯏꯈꯤꯕꯅꯣ? ꯄꯦꯔꯨ ꯃꯥꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌా ꯂꯧꯁꯤꯟꯗꯨꯅ ꯈꯪꯖꯤꯟꯈꯤꯕꯅꯤ ꯃꯥꯁꯨ꯫ ꯂꯧꯁꯤꯟꯈꯤꯕ ꯋꯥꯐꯝꯗꯨꯅ ꯉꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗ꯭ꯔꯥ? ꯈꯪꯉꯤ ꯃꯅꯝꯃ ꯃꯕꯨꯡ ꯃꯈꯣꯏꯗꯤ, ꯑꯗꯨꯕꯨ ꯀꯟꯕꯗꯤ ꯉꯝꯂꯔꯣꯏ, ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯃꯥꯅꯤ ꯄꯦꯔꯨ, ꯕ꯭ꯂꯗ ꯀꯦꯟꯁꯔꯅ ꯅꯥꯔꯕꯤꯅꯤ꯫ ꯑꯔꯣꯏꯕ ꯂꯥꯁ ꯁ꯭ꯇꯦꯖ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯅꯔꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯁꯨ ꯆꯥꯛ ꯆꯥꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯉꯛꯅꯔꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ꯫ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯣꯏꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯆꯥꯛꯀꯧꯕ ꯌꯥꯎꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯗꯨꯒ ꯉꯥꯟꯕ, ꯁꯤꯖ, ꯂꯩꯁꯅꯥ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯄꯨꯟꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯁꯤꯖ ꯃꯌꯨꯝ ꯌꯧꯔꯕꯗ
ꯍꯥꯊꯨ ꯂꯩꯁꯅꯥ ꯉꯥꯟꯕ ꯇꯣꯝꯊꯤꯟ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯕꯦꯝꯃ ꯂꯩꯁꯅꯥ ꯅꯥꯄꯤꯅꯔꯣꯏꯒ ꯍꯣꯡꯗꯣꯛꯂꯨꯔꯣ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯏꯃꯥꯒꯤ ꯉꯥꯟꯕ ꯏꯕꯨꯡꯉꯣ ꯆꯥꯎꯕ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨꯔꯅꯤ ꯅꯣꯏꯕꯨ ꯂꯩꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯊꯨꯅ ꯆꯪꯈꯤ ꯉꯥꯟꯕꯁꯨ ꯃꯥꯒꯤ ꯁꯣꯐꯥ ꯀꯥꯗꯨꯗ ꯊꯨꯅ ꯆꯪꯈꯤ ꯑꯁꯨꯝꯅ ꯃꯐꯤ ꯍꯣꯡꯗꯣꯛꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯀꯥ ꯊꯪꯅꯕꯅꯤꯅ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯅꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯇꯨꯡꯗ ꯃꯥꯡꯒꯗ ꯊꯣꯛꯃꯤꯟꯅꯔꯦ ꯍꯥꯏꯅꯔꯨꯕ ꯇꯧꯗ ꯒꯥꯔꯤꯗ ꯁꯠ ꯀꯥꯈꯠꯅꯗꯨꯅ ꯇꯣꯝꯊꯤꯟꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯃꯨꯕꯅ ꯃꯇꯩ ꯃꯂꯤꯟꯊꯣꯏꯗ ꯇꯞꯅ ꯍꯪꯖꯔꯛꯏ ꯏꯇꯩꯃ ꯏꯃꯥꯁꯤ ꯑꯣꯏꯅ ꯍꯥꯊꯨ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗ ꯑꯣꯏꯔꯕꯅꯣ ꯂꯤꯟꯊꯣꯏ ꯃꯃꯥ ꯍꯣꯏꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯃꯨꯕꯅ ꯑꯗꯨꯝꯅ ꯋꯥ ꯍꯪꯖꯤꯜꯂꯛꯄ ꯑꯗꯨꯗ ꯈꯔ ꯁꯥꯎꯔꯞꯅ ꯑꯃꯨꯕ ꯅꯪꯅ ꯃꯗꯨ ꯍꯪꯕꯒꯤꯅ ꯀꯩ ꯀꯥꯟꯅꯗꯧꯔꯤꯒꯦ ꯂꯩꯁꯅꯥꯒꯤ ꯃꯆꯦꯗꯣ ꯁꯤꯗꯧꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯦꯠ ꯇꯧꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯩꯁꯅꯥ ꯍꯣꯏꯁꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯂꯦ ꯍꯥꯊꯨ ꯃꯈꯣꯏꯁꯨ ꯀꯥꯎꯟꯇꯔ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯦꯔꯨꯒꯤ ꯂꯩꯐꯝ ꯍꯪꯂꯕꯒꯤ ꯇꯨꯡꯗ ICU ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯄꯅꯤ ꯎꯔꯦ ꯃꯅꯃꯅ ꯂꯩꯔꯤꯕ ꯑꯗꯨ ꯍꯥꯊꯨ ꯃꯅꯃꯗ ꯍꯪꯖꯔꯛꯏ ꯏꯅꯝꯃ ꯆꯤꯆꯦꯗꯣ ꯀꯃꯥꯏ ꯇꯧꯔꯒꯦ ꯑꯌꯦꯡꯕꯤ ꯃꯆꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯒ ꯂꯩꯁꯅꯥ ꯗꯣꯛꯇꯔꯅ ꯍꯤꯗꯥꯛ ꯊꯥꯗꯨꯅ ꯌꯦꯡꯂꯤꯌꯦ ꯄꯥꯈꯠꯀꯅꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯦꯡꯕꯤ ꯅꯥꯀꯟꯗ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯇꯨꯅ ꯀꯞꯆꯩ ꯂꯥꯡꯉꯝꯕꯅ ꯑꯌꯦꯡꯕꯤ ꯅꯪ ꯑꯗꯨꯃꯥꯏ ꯇꯧꯔꯗꯤ ꯏꯆꯜ ꯂꯩꯁꯅꯥꯁꯦ ꯍꯦꯟꯅ ꯋꯥꯕ ꯍꯦꯜꯂꯅꯤꯅꯦ ꯁꯤꯖꯅ ꯂꯩꯁꯅꯥꯗ ꯕꯦꯝꯃ ꯀꯞꯀꯅꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯈꯪꯂꯒꯅꯤ ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯃꯣ ꯅꯪ ꯌꯥꯝ ꯋꯥꯅꯁꯨ ꯎꯔꯦ ꯂꯩꯁꯅꯥ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯅꯥꯊꯩꯗꯨꯅ ꯂꯥꯡꯉꯝꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯞꯂꯤꯕ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯇꯥꯆꯧ ꯍꯥꯏꯌꯣꯕ ꯏꯆꯦꯁꯦ ꯀꯔꯤ ꯇꯧꯏ ꯍꯥꯏꯌꯨ ꯇꯥꯆꯧ ꯃꯅꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯝꯃ ꯀꯩꯅꯣꯕ ꯅꯈꯣꯏꯅ ꯇꯨꯃꯤꯟ ꯂꯩꯔꯤꯁꯤꯕꯣ ꯂꯩꯁꯅꯥ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯉꯥꯎꯕꯤꯒꯨꯝ ꯑꯃꯗ ꯑꯃꯨꯛ ꯍꯪ ꯇꯧꯔꯤ ꯁꯤꯖꯅꯁꯨ ꯋꯥꯈꯜ ꯑꯃ ꯇꯧꯔꯤ ꯆꯨꯝꯃꯦ ꯂꯨꯍꯣꯡꯂꯝꯗꯥꯏꯗ ꯄꯦꯔꯨ ꯂꯣꯠꯈꯤꯕ ꯑꯌꯤꯡꯕꯤꯅ ꯄꯦꯔꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯁꯥꯒꯩꯒꯤ ꯃꯥꯏ ꯆꯣꯞꯇꯅꯕ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯕꯨ ꯑꯣꯏꯅ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯈꯤꯕ ꯁꯤꯖ ꯃꯇꯝ ꯑꯗꯨꯗ ꯁꯤꯖ ꯈꯟꯈꯤ ꯂꯨꯍꯣꯡꯒꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯤ ꯀꯩꯅ꯭ꯌꯥ ꯑꯃꯅ ꯃꯊꯣꯡ ꯈꯪꯗ ꯍꯦꯛꯇ ꯃꯥꯡꯈꯤꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯥꯡ ꯆꯥꯔꯦ ꯍꯪꯂꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕ ICUꯒꯤ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯅꯤ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯇꯨꯅ ꯄꯦꯔꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯉꯧꯕ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯟꯗꯨꯅ ꯇꯞꯅ ꯕꯦꯠ ꯑꯗꯨꯗꯒꯤ ꯏꯟꯊꯣꯔꯛꯏ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯄꯦꯔꯨꯕꯨ ꯉꯥꯏꯔꯤꯕ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡꯅ ꯄꯨꯊꯣꯔꯛꯂꯤꯕ ꯄꯦꯔꯨꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯂꯩꯅꯔꯤ ꯍꯧꯖꯤꯛꯇ ꯋꯥꯍꯪ ꯍꯪꯂꯝꯕ ꯂꯩꯁꯅꯥ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯇꯞꯅ ꯃꯆꯦꯒꯤ ナꯛꯇ ꯆꯪꯁꯤꯟꯗꯨꯅ ꯄꯦꯔꯨꯒꯤ ꯃꯥꯏꯊꯣꯡꯗ ꯀꯨꯞꯁꯤꯜꯂꯤꯕ ꯐꯤ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯖꯔꯛꯏ ꯂꯩꯁꯅꯥ ꯃꯆꯤꯟꯗꯅ ꯇꯞꯅ ꯆꯤꯆꯦ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯌꯧꯔꯛꯂꯤ ꯍꯧꯖꯤꯛꯇꯤ ꯆꯤꯆꯦꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯇꯝꯃꯣ ꯇꯞꯅ ꯍꯥꯏꯔꯝꯕꯅꯤ ꯂꯩꯁꯅꯥ ꯃꯆꯦꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯔꯒ ꯍꯦꯟꯅ ꯊꯃꯣꯏꯗ ꯑꯋꯥꯕ ꯍꯦꯜꯂꯛꯄꯒꯨꯝ ꯃꯆꯦꯅ ꯍꯥꯏꯖꯕ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯊꯑꯣꯏꯕꯤꯗꯦ ꯇꯥꯈꯤꯗꯕꯗꯨ ꯂꯩꯁꯅꯥ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯈꯥꯡꯖꯤꯟꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦ ꯃꯈꯣꯜ ꯊꯣꯛꯅ ꯃꯆꯦꯕꯨ ꯀꯧꯗꯨꯅ ꯀꯝꯂꯛꯂꯦ ꯆꯦꯆꯦ ꯅꯪ ꯀꯥꯏꯗꯅꯣ ꯆꯠꯂꯤꯗꯨꯕꯨ ꯑꯩꯒꯤꯗꯤ ꯆꯦꯆꯦ ꯈꯛꯅꯤ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯄꯨꯝꯅꯃꯛ ꯆꯦꯆꯦꯅ ꯑꯣꯏꯔꯤꯅꯤ ꯆꯦꯆꯦ ꯂꯩꯇ꯭ꯔꯗꯤ ꯑꯩꯒꯤꯁꯨ ꯀꯅꯥꯃꯠꯇ ꯂꯩꯔꯔꯣꯏꯌꯦ ꯅꯅꯥꯎ ꯑꯩꯕꯨ ꯁꯅꯥ ꯍꯥꯏꯅ ꯑꯃꯨꯛꯇꯗꯤ ꯀꯧꯕꯤꯔꯝꯃꯣ ꯆꯦꯆꯦ ꯆꯦꯆꯦ ꯑꯩꯕꯨ ꯋꯥꯔꯧꯔꯕꯣ ꯆꯦꯆꯦꯅ ꯍꯥꯏꯅꯤꯡꯕ ꯋꯥꯁꯤꯡ ꯑꯗꯨ ꯍꯥꯏꯔꯣ ꯑꯩ ꯇꯥꯔꯒꯦ ꯆꯦꯆꯦ ꯍꯥꯏꯔꯣꯁꯦ ꯍꯥꯏꯔꯣ ꯑꯌꯦꯡꯕꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯂꯩꯁꯅꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯌꯦꯡꯕꯤ ꯂꯩꯁꯅꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯥꯁꯨ ꯀꯞꯅ ꯍꯥꯏꯔꯛꯏ ꯁꯅꯥ ꯇꯣꯛꯂꯣꯁꯤ ꯆꯦꯆꯦꯁꯦ ꯋꯥꯖꯔꯕꯅꯤ
ꯍꯟꯗꯛ ꯃꯄꯣꯛꯇ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯅ ꯄꯣꯛꯂꯕꯁꯨ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯤ ꯑꯣꯏꯅ ꯄꯣꯛꯂꯨꯔꯒꯦ ꯈꯟ ꯑꯋꯥꯕ ꯀꯌꯥꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯅꯪ ꯆꯦꯆꯦꯕꯨ ꯑꯃꯨꯛ ꯀꯧꯔꯅꯣ꯫ ꯁꯅꯥ, ꯏꯅꯝꯃ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯉꯥꯟꯕꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯍꯧꯗꯦ꯫ ꯀꯟꯈ꯭ꯔꯕ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯣ ꯉꯁꯤꯗꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯋꯤꯔꯥꯡꯇꯅ ꯌꯣꯝꯂꯤ꯫ ꯄꯦꯔꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯦꯔꯨꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯥ ꯌꯥꯝꯅ ꯄꯦꯟꯗꯅ ꯄꯦꯔꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯆꯤꯟ ꯃꯌꯥꯗ ꯊꯝꯗꯨꯅ ꯉꯥꯟꯕ ꯀꯞꯂꯤ꯫ ꯄꯦꯔꯨꯕꯨ ꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯂꯥꯟꯉꯝꯕꯗ ꯍꯥꯏꯔꯛꯏ, ꯃꯇꯝꯁꯦ ꯈꯖꯤꯛ ꯊꯦꯡꯊꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯅ ꯅꯣꯡꯗꯝꯕꯤꯗ꯭ꯔꯦ꯫ ꯁꯣꯔꯤ, ꯑꯥꯏ ꯑꯦꯝ ꯁꯣ ꯁꯣꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯗꯣꯛꯇꯔ ꯅꯔꯁ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕꯤꯕꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ, ꯅꯈꯣꯏ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ꯫ ꯆꯠꯂꯦ ꯑꯩꯗꯤ ꯃꯊꯪ ꯑꯃꯨꯛ ꯃꯄꯣꯛ ꯄꯣꯛꯂꯣꯏ ꯈꯪꯗꯕ ꯃꯄꯣꯛ ꯑꯗꯨꯒꯤꯗꯃꯛꯇ꯫ ꯅꯨꯡꯁꯤꯔꯕ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝ ꯇꯣꯜꯂꯕꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯀꯨꯃꯣꯟ ꯃꯥꯅ ꯂꯥꯛꯄꯗ ꯂꯩꯅꯥ ꯑꯃꯇꯪꯗꯤ ꯅꯆꯦ ꯑꯩꯒꯤ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯎꯀꯣ꯫ ꯆꯠꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦ, ꯇꯥꯏꯕꯪ ꯃꯄꯣꯛꯅꯤ, ꯇꯝꯕ ꯉꯝꯗꯦ꯫ ꯑꯁꯨꯛ ꯇꯣꯟꯕ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯝꯅꯃꯛ ꯃꯊꯥꯗꯒꯤ ꯃꯨꯟꯗꯨꯅ ꯄꯨꯈꯤꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯇꯥꯏꯕꯪ ꯑꯁꯤꯗ? ꯂꯩꯔꯤꯕꯅꯤ, ꯅꯤꯡꯉꯝꯗ ꯀꯞꯆꯗꯨꯅ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯅꯤ ꯈꯟꯗꯣꯛꯅ꯫ ꯆꯌꯣꯜ ꯑꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯄꯦꯔꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯅꯥꯗꯁꯨ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯇꯪ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯃꯆꯦꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯂꯣꯏꯈꯤꯕ ꯈꯟꯅ ꯉꯥꯏꯔꯛꯄꯅꯤ꯫ ꯂꯥꯏꯉꯝꯕꯒꯤ ꯌꯨꯝꯗꯅꯤ ꯂꯩꯁꯅꯥ ꯃꯥꯡꯒꯣꯜꯒꯤ ꯁ꯭ꯇꯤꯌꯔ ꯑꯗꯨꯗ ꯃꯀꯣꯛꯅ ꯐꯛꯂꯥꯡꯗ ꯉꯥꯊꯗꯨꯅ ꯐꯝꯂꯤ꯫ ꯂꯥꯏꯉꯝꯕ, ꯑꯌꯤꯡꯕꯤ, ꯁꯤꯖ, ꯂꯤꯟꯊꯣꯏ, ꯇꯣꯝꯊꯤꯟ ꯃꯈꯣꯏꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯀꯅꯥꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯅꯗꯦ꯫ ꯂꯤꯟꯊꯣꯏꯗꯤ ꯌꯨꯝꯗ ꯍꯟꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯂꯤꯟꯊꯣꯏ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯕ ꯑꯁꯤ ꯍꯩꯅꯗ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯅ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯗ ꯆꯠꯂꯁꯤ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯇꯧꯔꯤꯕ ꯑꯗꯨ ꯁꯤꯖꯁꯨ ꯈꯪꯏ꯫ ꯑꯆꯤꯛꯄ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯂꯩꯁꯅꯥꯒꯤꯅ ꯕꯥꯆꯧ, ꯂꯥꯏꯉꯝꯕꯒꯤꯅ ꯃꯄꯥ ꯑꯣꯏꯔꯤꯕ ꯂꯨꯈꯣꯏꯅ ꯂꯩꯁꯅꯥꯗ ꯌꯦꯡꯗꯨꯅ, ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯂꯩꯁꯅꯥ, ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯦ, ꯅꯪꯒꯤ ꯀꯅꯥ ꯂꯩꯇꯦ ꯋꯥꯔꯨꯅꯨ, ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗꯤ ꯑꯄꯣꯛꯄ ꯏꯃꯥ ꯕꯕꯥꯇꯅ ꯏꯃꯥ ꯏꯄꯥ ꯅꯠꯇꯦ, ꯆꯠꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯈꯟꯖꯤꯟꯗꯨꯅ ꯍꯦꯟꯅ ꯋꯥꯅꯕꯅꯤ꯫ ꯂꯩꯁꯅꯥ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯉꯥꯟꯕ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯅꯤ꯫ ꯍꯪꯂꯒꯦ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕ ꯋꯥꯍꯪ ꯀꯌꯥꯁꯨ ꯍꯪꯒꯦ ꯈꯜꯂꯤꯉꯩꯗ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯑꯃ ꯂꯥꯛꯈꯤ꯫ ꯂꯥꯛꯂꯤꯕ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯐꯣꯟ ꯑꯗꯨꯕు ꯑꯣꯛꯈꯠꯇꯨꯅ ꯃꯥꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝꯗꯨꯗꯒꯤ ꯈꯖꯤꯛ ꯆꯠꯊꯣꯛꯈꯤꯗꯨꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯃꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯃꯌꯥꯝ ꯑꯗꯨ ꯉꯥꯟꯕꯅ ꯇꯧꯔꯤꯕ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯨꯕꯅꯤ꯫ ꯃꯃꯥꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅꯔꯛꯏ꯫ ꯂꯤꯟꯊꯣꯏ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯑꯗꯨ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯁꯤ, ꯑꯩ ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯃꯣꯏꯇꯥꯆꯧ ꯑꯩꯈꯣꯏꯅꯤ ꯌꯨꯝꯂꯣꯝꯗ꯫ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯤꯖꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯞ ꯑꯣꯛꯇꯨꯅ, ꯐꯔꯦ ꯐꯔꯦ, ꯌꯨꯝꯗꯁꯨ ꯑꯃꯨꯕ ꯃꯊꯟꯇ ꯂꯩꯕꯅꯤ, ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ, ꯍꯟꯅꯕ ꯇꯧꯔꯣ, ꯑꯩꯈꯣꯏꯁꯨ ꯂꯥꯛꯅꯕ ꯇꯧꯔꯒꯦ꯫ ꯇꯣꯝꯊꯤꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ, ꯀꯩꯅꯣꯅꯦ, ꯏꯃꯥ ꯍꯣꯏꯒ ꯄꯨꯟꯅ ꯍꯜꯂꯁꯤ ꯅꯪꯕꯣ, ꯍꯛꯆꯥꯡ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯦꯅꯦ? ꯂꯤꯟꯊꯣꯏ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯃꯥ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯍꯩꯅꯗ꯭ꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯗꯨ ꯈꯪꯕ ꯅꯠꯇꯦ꯫ ꯂꯤꯟꯊꯣꯏ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯣꯏꯇꯥꯆꯧ, ꯑꯩꯁꯦ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦꯕ, ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯆꯠꯂꯁꯤ ꯍꯥꯏꯁꯦ꯫ ꯑꯩ ꯊꯣꯛꯄ ꯍꯧꯔꯝꯂꯒꯦ, ꯇꯥꯆꯧꯁꯨ ꯂꯥꯛꯄꯤꯔꯣꯀꯣ꯫ ꯂꯩꯁꯅꯥ, ꯏꯆꯦ ꯆꯠꯂꯝꯃꯒꯦ, ꯅꯪꯁꯨ ꯏꯃꯥꯈꯣꯏꯒ ꯂꯥꯛꯅꯕ ꯇꯧꯔꯣ꯫ ꯑꯌꯤꯡꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯅꯝꯃ, ꯑꯩꯈꯣꯏ ꯈꯔ ꯍꯥꯜꯂꯝꯂꯒꯦ꯫ ꯑꯌꯤꯡꯕꯤꯅ, ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ ꯆꯠꯂꯣ, ꯊꯥ ꯐꯥꯕꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ꯫ ꯂꯤꯟꯊꯣꯏ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟ ꯋꯥ ꯉꯥꯡꯕꯒ ꯅꯪꯍꯧꯗꯦ, ꯆꯠꯈꯤꯕꯅ ꯍꯥꯜꯂꯤ꯫ ꯇꯣꯝꯊꯤꯟ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ, ꯏꯃꯥ, ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯝꯃꯒꯦ꯫ ꯁꯤꯖꯅ,
ꯍꯣꯏ ꯐꯖꯅ ꯆꯠꯂꯣ ꯏꯕꯨꯡꯉꯣ. ꯍꯣꯏ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯂꯩꯁꯅꯥ ꯃꯌꯥꯝꯅ ꯑꯁꯨꯝ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯤ. ꯂꯩꯁꯅꯥ ꯂꯥꯏꯉꯝꯕꯗ ꯑꯁꯦꯡꯕ ꯃꯆꯦꯒꯤ ꯐꯤꯕꯝ ꯑꯗꯨ ꯍꯪꯂꯛꯏ. ꯃꯃꯥꯏꯗꯤ ꯑꯣꯟꯁꯤꯜꯂꯛꯇꯦ. ꯏꯅꯝꯃ, ꯇꯥꯆꯧ, ꯑꯍꯥꯌꯣ. ꯏꯆꯦꯗꯣ ꯀꯔꯝ ꯇꯧꯔꯤꯕꯅꯣ? ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯍꯟꯈꯤꯕꯅꯣ? ꯁꯤꯖꯁꯨ ꯃꯅꯥꯎꯅꯨꯄꯤ ꯂꯩꯁꯅꯥꯅ ꯍꯪꯂꯤꯕ ꯋꯥ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯂꯛꯏ. ꯏꯕꯨꯡꯉꯣ ꯂꯥꯟꯉꯝꯕ, ꯍꯥꯏꯌꯨꯅꯦ. ꯑꯩꯈꯣꯏꯅ ꯏꯃꯧ ꯄꯦꯔꯨꯕꯨ ꯂꯥꯟꯅ ꯈꯜꯂꯨꯔꯤꯕ ꯑꯁꯦ ꯅꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛꯇꯗꯤ ꯆꯝꯊꯣꯛꯑꯣ. ꯂꯥꯟꯉꯝꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯛꯏ. ꯏꯅꯦ, ꯑꯩꯈꯣꯏ ꯕꯦꯝꯃꯒꯤ ꯂꯥꯏꯅꯥꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯂꯝꯕ ꯅꯠꯇꯦ. ꯑꯗꯨꯒ ꯃꯁꯥꯁꯨ ꯈꯪꯈꯤꯗꯦ. ꯀꯣꯟꯅ ꯇꯞꯅ ꯈꯪꯂꯛꯄꯅꯤ. ꯏꯗꯣꯝꯆꯥ ꯀꯀꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ, ꯃꯆꯤꯟ ꯃꯅꯥꯎꯅ ꯌꯨꯝꯁꯤꯗ ꯂꯩꯔꯕ ꯃꯇꯨꯡ ꯏꯕꯦꯝꯃꯁꯦ ꯃꯀꯣꯛ ꯉꯥꯎꯏ, ꯃꯀꯣꯛ ꯆꯤꯛꯏ ꯍꯥꯏꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯥꯏ. ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯉꯝꯅꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯤ ꯁꯥꯕ, ꯐꯤ ꯑꯃꯨꯛ ꯀꯩꯊꯦꯜꯗ ꯊꯥꯕ ꯇꯣꯏꯅ ꯇꯧꯕꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈꯤ. ꯑꯩꯈꯣꯏꯅ ꯗꯣꯛꯇꯔꯗ ꯑꯃꯨꯛꯇꯪ ꯆꯦꯛꯑꯞ ꯆꯠꯁꯤ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯍꯦꯛꯇ ꯍꯥꯏ. ꯑꯩꯈꯣꯏꯁꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯕꯅꯤ. ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯦ. ꯑꯩꯈꯣꯏ ꯂꯩꯁꯅꯥꯁꯨ BA ꯂꯥꯁ ꯏꯌꯔ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗꯅꯤ. ꯄꯥꯁ ꯇꯥꯏꯝ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯄꯦꯔꯨ ꯋꯥꯏ ꯇꯩꯔꯤ. ꯑꯁꯨꯝ ꯇꯩꯔꯝꯕꯗꯒꯤ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩ. ꯑꯌꯤꯡꯕꯤ ꯄꯦꯔꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯍꯦ ꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ? ꯅꯀꯣꯛ ꯉꯥꯎꯔꯕꯣ? ꯁꯦ ꯐꯃꯨꯡꯗ ꯄꯣꯊꯥꯔꯒ ꯂꯩꯔꯣ, ꯏꯅꯝꯃ ꯇꯧꯔꯒꯦ. ꯁꯅꯥ, ꯁꯅꯥ, ꯇꯥꯕ꯭ꯔꯣ ꯅꯪꯕꯨ? ꯅꯆꯦꯁꯦ ꯐꯃꯨꯡꯗ ꯑꯃꯨꯛꯇ ꯄꯨꯁꯤꯟꯁꯤ ꯂꯥꯛꯎꯅꯦ. ꯂꯩꯁꯅꯥ ꯅꯣꯠ ꯈꯔ ꯁꯤꯟꯗꯣꯛꯂꯝꯕꯅꯤ. ꯃꯅꯝꯃꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯗ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯛꯏ. ꯀꯩꯗꯧꯔꯒꯦ ꯆꯦꯆꯦ? ꯑꯌꯤꯡꯕꯤꯅ ꯃꯀꯣꯛ ꯑꯁꯦ ꯈꯔ ꯉꯥꯎꯏ ꯍꯥꯏ. ꯐꯃꯨꯡꯗ ꯑꯃꯨꯛꯇ ꯄꯣꯊꯥꯍꯜꯂꯨꯁꯦ. ꯂꯩꯁꯅꯥꯅ ꯍꯣꯏ ꯏꯅꯝꯃ. ꯄꯦꯔꯨꯅ ꯌꯥꯅꯤꯌꯦ ꯏꯅꯝꯃ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯑꯌꯤꯡꯕꯤꯅ ꯅꯍꯥꯃꯨꯛꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯅꯠꯇ꯭ꯔꯣ ꯆꯥꯛꯈꯨꯝꯗ ꯇꯨꯔꯤꯗꯣ? ꯆꯪꯂꯁꯤꯁꯦ ꯏꯃꯨꯡꯗ. ꯑꯁꯨꯝꯅ ꯂꯩꯁꯅꯥ, ꯑꯌꯤꯡꯕꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯄꯦꯔꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯏ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ. ꯉꯁꯤꯗꯤ ꯂꯩꯁꯅꯥꯒꯤ ꯂꯥꯁ ꯏꯌꯔ ꯑꯦꯛꯖꯥꯝ ꯄꯤꯕ ꯅꯨꯃꯤꯠꯅꯤ. ꯂꯩꯁꯅꯥ ꯀꯣꯂꯦꯖ ꯆꯠꯅꯕ ꯃꯆꯦꯒ ꯄꯨꯟꯅ ꯊꯣꯛꯂꯛꯏ. ꯃꯥꯡꯒꯣꯜꯗ ꯂꯥꯟꯉꯝꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯂꯥꯟꯉꯝꯕꯅ ꯁꯅꯥ, ꯅꯪꯕꯨ ꯄꯨꯒꯗꯕ ꯄꯣꯠ ꯆꯩꯗꯨꯕꯨ ꯁꯨꯔꯕ꯭ꯔꯣ? ꯂꯩꯁꯅꯥꯁꯨ ꯁꯨꯔꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ. ꯄꯦꯔꯨꯅ ꯉꯥꯏꯈꯣ, ꯑꯀꯥꯎꯕ ꯑꯃ ꯂꯩꯔꯦ. ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ. ꯑꯗꯨꯒ ꯀꯣꯂꯣꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯂꯩꯁꯅꯥꯗ ꯄꯤ. ꯁꯅꯥ, ꯁꯤ ꯍꯣꯔꯦꯟ ꯑꯦꯛꯖꯥꯝꯗ ꯁꯤꯒꯤ ꯀꯣꯂꯣꯝꯁꯤꯅ ꯏꯔꯝꯃꯣ. ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯀꯣꯂꯦꯖꯀꯤ ꯀꯦꯝꯄꯁ ꯋꯥꯡꯃ ꯂꯥꯟꯅ ꯊꯣꯛꯀꯅꯨꯀꯣ. ꯇꯥꯖꯧ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯦꯝꯄꯁ ꯃꯅꯨꯡꯗꯒꯤ ꯍꯦꯟꯒꯅꯨꯀꯣ. ꯂꯩꯁꯅꯥꯅ ꯍꯣꯏ ꯆꯦꯆꯦ, ꯑꯗꯣ ꯆꯠꯂꯨꯈꯤꯒꯦ. ꯂꯥꯟꯉꯝꯕꯅ ꯍꯩ ꯃꯅꯝꯃ, ꯅꯆꯜ ꯅꯨꯄꯤ ꯑꯁꯦ ꯃꯅꯝꯒ ꯅꯝꯕꯤꯔꯕꯣ? ꯂꯩꯁꯅꯥꯅ ꯇꯥꯆꯧ, ꯅꯝꯕꯤꯔꯦ. ꯑꯌꯤꯡꯕꯤ ꯊꯣꯛꯂꯛꯇꯨꯅ ꯍꯣ ꯂꯣꯏꯔꯕꯅꯦ. ꯁꯅꯥ, ꯐꯖꯅ ꯏꯊꯔꯝꯃꯨꯀꯣ. ꯍꯣꯏ ꯏꯅꯝꯃ. ꯂꯥꯟꯉꯝꯕꯅ ꯂꯥꯛꯑꯣ, ꯊꯣꯛꯅꯕ ꯇꯧꯔꯁꯤꯅꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯄꯦꯔꯨ ꯃꯅꯝꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯝꯃ, ꯑꯩ ꯏꯅꯦ ꯕꯤꯃꯣꯂꯥ ꯍꯣꯏꯗ ꯐꯤꯁꯤꯡꯁꯦ ꯊꯤꯟꯗꯣꯛꯈꯤꯒꯦ. ꯃꯥ ꯀꯩꯊꯦꯜꯗ ꯊꯣꯛꯀꯅꯤ ꯍꯥꯏꯕꯅꯤ. ꯍꯣꯏ, ꯃꯥꯅ ꯀꯩꯊꯦꯜ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯅꯪꯅꯕ ꯍꯦꯛ ꯊꯤꯟꯗꯣꯛꯂꯨꯔꯣ. ꯍꯣꯏ ꯏꯅꯝꯃ. ꯄꯦꯔꯨ ꯃꯥꯅ ꯄꯨꯒꯗꯕ ꯐꯅꯦꯛꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯔꯛꯂꯦ. ꯕꯤꯃꯣꯂꯥꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯐꯤꯁꯤꯡ ꯑꯗꯨ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ. ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯀꯩꯊꯦꯜ ꯃꯆꯥꯗ ꯐꯝꯂꯤꯕ ꯄꯣꯠꯌꯣꯟꯕꯤ ꯑꯃꯅ ꯑꯇꯣꯞꯄ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯔꯛꯏ. ꯏꯆꯦ, ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯀꯩꯗꯧꯅꯨꯡꯗ ꯃꯔꯨꯞ ꯑꯣꯏꯕ ꯌꯥꯔꯣꯏꯀꯣ. ꯁꯥꯟꯇꯤꯒꯤ ꯃꯆꯥꯅꯨꯄꯥ ꯃꯄꯥꯟꯂꯣꯝꯗ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯊꯥꯈꯤꯕꯗꯣ
ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒ ꯆꯥꯎꯔꯕ ꯐꯥꯎꯕꯅꯤ ꯂꯣꯏꯅꯔꯤꯕ ꯑꯗꯣ ꯁꯨꯝ ꯂꯩ ꯍꯌꯦꯡ ꯅꯨꯡꯁꯤꯟꯅꯔꯛꯂꯕꯗꯤ ꯌꯦꯛꯁꯨ ꯊꯣꯛꯅꯩ ꯍꯥꯏꯗꯅ ꯃꯄꯥꯗ ꯊꯥꯗꯣꯛꯈꯤꯕꯅꯤ ꯈꯜꯂꯣ ꯈꯜꯂꯣ ꯅꯪꯁꯨ ꯅꯆꯥꯅꯨꯄꯥꯗꯣ ꯃꯥꯡꯖꯅꯤꯀꯣ ꯐꯔꯕꯗꯤ ꯐꯩ ꯅꯨꯄꯤ ꯑꯃꯗꯨꯅ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯏꯆꯥꯅꯨꯄꯥ ꯋꯥꯔꯛꯇꯕ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯕ ꯑꯗꯨ ꯄꯦꯔꯨ ꯃꯄꯥ ꯆꯥꯅꯔꯨꯕꯒꯤ ꯍꯦꯛ ꯇꯥꯔꯨꯔꯦ ꯀꯅꯥꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯃꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯕ ꯑꯁꯤ ꯇꯥꯔꯒ ꯄꯦꯔꯨ ꯃꯥꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯤꯕꯅꯤ ꯄꯦꯔꯨꯅ ꯋꯥꯔꯤꯕ ꯑꯁꯤ ꯂꯩꯁꯅꯥꯒꯤꯅꯤ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯉꯥꯏꯍꯥꯛꯇꯤ ꯄꯦꯔꯨ ꯆꯠꯂꯝꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯨꯔꯦ ꯈꯪꯍꯧꯗꯅ ꯄꯦꯔꯨꯒꯤ ꯐꯣꯟ ꯂꯥꯛꯄꯒꯤ ꯔꯤꯡꯇꯣꯟ ꯈꯣꯡꯂꯛꯄꯒ ꯑꯗꯨꯃꯛ ꯈꯪꯉꯤ ꯉꯥꯟꯕꯒꯤ ꯀꯣꯜꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯝꯕ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯌꯥꯝꯕꯨꯡ ꯇꯥꯏꯌꯦ ꯉꯥꯟꯕꯅ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ ꯐꯤ ꯊꯤꯟꯕ ꯆꯠꯂꯨꯕꯅꯦ ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯝꯗ ꯍꯜꯂꯛꯂꯤꯌꯦ ꯂꯝꯕꯤꯗ ꯂꯩꯌꯦ ꯑꯣ ꯐꯔꯦ ꯑꯗꯣ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯇꯧꯕꯅꯦ ꯌꯨꯝ ꯌꯧꯔꯒ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯣ ꯍꯣꯏ ꯌꯥꯝꯕꯨꯡ ꯇꯧꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯀꯛꯈ꯭ꯔꯦ ꯄꯦꯔꯨ ꯃꯌꯨꯝ ꯌꯧꯅꯕ ꯊꯨꯅ ꯂꯥꯛꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯉꯥꯟꯕꯗ ꯉꯁꯥꯏ ꯍꯥꯏꯒꯦ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯈꯪꯅꯤꯡꯅ ꯉꯥꯟꯕꯗ ꯀꯣꯜ ꯇꯧꯔꯛꯏ ꯔꯤꯡ ꯑꯗꯨꯁꯨ ꯆꯠꯂꯦ ꯑꯗꯨꯕꯨ ꯔꯤꯁꯤꯞꯇꯤ ꯇꯧꯔꯛꯇ꯭ꯔꯦ ꯄꯦꯔꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯐꯣꯟ ꯑꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯊꯝꯂꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯇꯧꯏ ꯄꯟꯊꯗ ꯀꯣꯜ ꯑꯗꯨ ꯁꯠ ꯂꯥꯛꯁꯤꯜꯂꯤ ꯄꯦꯔꯨ ꯍꯔꯥꯎꯅ ꯆꯤꯟꯁꯤꯟꯗꯨꯅ ꯀꯣꯜ ꯑꯗꯨ ꯑꯣꯛꯈꯠꯇꯨꯅ ꯍꯦꯂꯣ ꯌꯥꯝꯕꯨꯡ ꯀꯩꯅꯣ ꯐꯣꯟꯒ ꯄꯥꯏꯗ꯭ꯔꯤꯗꯨꯕꯣ ꯑꯗꯨꯕꯨꯔꯣ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯄ ꯑꯗꯨꯒꯤꯅꯦ ꯀꯅꯥꯅꯣ ꯂꯥꯛꯂꯤꯗꯨꯕꯣ ꯑꯗꯨꯋꯥꯏꯒꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯣꯏꯖꯥꯠꯂꯣ ꯅꯠꯇꯦꯃꯤ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯁꯪꯒꯣꯝ ꯊꯤꯜꯂꯛꯄ ꯃꯤꯗꯨꯅꯤ ꯀꯩꯅꯣ ꯑꯦ ꯀꯩꯅꯣ ꯉꯁꯤꯗꯤ ꯊꯦꯡꯅ ꯊꯤꯜꯂꯛꯏꯗ ꯑꯩꯅ ꯀꯩꯒꯤ ꯊꯦꯡꯂꯤꯅꯣ ꯍꯪꯕꯅꯦ ꯑꯗꯨꯗ ꯃꯥꯅ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯉꯔꯥꯡ ꯌꯥꯗꯗꯨꯅ ꯋꯥꯛꯁꯣꯞꯇ ꯊꯝꯂꯝꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯑꯌꯨꯛ ꯂꯧꯔꯨꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯁꯪꯒꯣꯝ ꯊꯤꯜꯂꯨꯕꯅꯤ ꯉꯁꯤꯗꯤ ꯊꯦꯡꯂꯛꯄꯒꯤ ꯁꯥꯎꯕꯤꯔꯅꯨꯅ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯨꯕꯅꯤꯗ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯎꯗ꯭ꯔꯕꯅꯤꯅ ꯍꯥꯏꯖꯜꯂꯣ ꯐꯔꯦꯁꯦ ꯉꯁꯥꯏ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯋꯥꯗꯣ ꯍꯥꯏꯔꯣ ꯉꯁꯤ ꯁꯣꯏꯔꯣꯏꯁꯦ ꯈꯝꯕꯜ ꯌꯥꯝ ꯆꯥꯎꯕ꯭ꯔꯕꯨ ꯈꯔ ꯊꯨꯅ ꯌꯨꯝꯗ ꯄꯨꯁꯤꯟꯗ ꯌꯥꯔꯣꯏꯗꯧꯔꯤ ꯋꯥꯊꯤ ꯉꯥꯡꯅꯨꯕ ꯌꯥꯝꯕꯨꯡ ꯌꯥꯝꯕꯨꯡꯒꯤ ꯊꯕꯛꯇꯨꯗ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯈꯣ ꯍꯣ ꯁꯅꯥ ꯏꯕꯦꯝꯃ ꯑꯩꯒꯤꯗꯤ ꯃꯥꯏ ꯄꯥꯛꯆꯔꯤ ꯄꯦꯔꯨ ꯍꯔꯥꯎꯅ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯈꯔ ꯀꯟꯅ ꯍꯥ ꯑꯁꯦꯡꯕ꯭ꯔꯣ ꯌꯥꯝꯕꯨꯡ ꯑꯗꯨꯗꯤ ꯀꯩꯗꯧꯉꯩ ꯂꯥꯛꯇꯣꯏꯅꯣ ꯑꯩ ꯍꯟꯗꯛꯀꯤ ꯗꯦꯠ 6ꯁꯦ ꯁꯤꯗ ꯂꯥꯛꯇꯣꯏꯅꯦ ꯑꯗꯣ ꯁꯤ ꯅꯠꯇꯕ ꯄꯥꯎ ꯑꯃꯒ ꯇꯥꯅꯤꯡꯗ꯭ꯔꯣ ꯑꯇꯩꯗꯤ ꯀꯩ ꯋꯥ ꯂꯩꯔꯤꯒꯦ ꯍꯥꯏꯁꯦ ꯍꯥꯏꯔꯛꯑꯣ ꯑꯗꯨꯁꯨ ꯇꯥꯅꯤꯡꯉꯦꯕ ꯉꯥꯟꯕꯅ ꯇꯞꯅ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯅ ꯌꯨꯝꯗ ꯍꯦꯛ ꯂꯥꯛꯄꯒ ꯅꯪꯕꯨ ꯍꯥꯏꯕ ꯆꯠꯂꯅꯤꯅ ꯍꯥꯏꯕꯅꯦ ꯅꯪ ꯀꯩ ꯈꯜꯂꯤꯒꯦ ꯄꯦꯔꯨꯁꯨ ꯈꯔ ꯏꯀꯥꯏꯅ ꯑꯁ ꯑꯩꯕꯨ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯑꯁ ꯂꯣꯏꯔꯦꯍꯦ ꯌꯥꯔꯦ ꯀꯣꯛ ꯍꯥꯏꯌꯨꯕ ꯉꯁꯤꯗꯤ ꯍꯣꯏ ꯌꯥꯔꯦꯕ ꯑꯗꯣ ꯑꯩꯅ ꯉꯥꯏꯔꯝꯒꯦ ꯑꯩ ꯉꯥꯏꯔꯝꯗ꯭ꯔꯗꯤ ꯅꯪ ꯀꯅꯥ ꯉꯥꯏꯔꯝꯒꯦ ꯍꯥꯏꯅꯣ ꯍꯣꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯣꯏ ꯍꯜꯂꯛꯑꯅꯦꯕ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯇꯧꯔꯨꯈꯤꯒꯦ ꯑꯩꯈꯣꯏ ꯁꯅꯥꯗꯣ ꯉꯁꯤꯗꯒꯤ ꯑꯦꯛꯖꯥꯝ ꯍꯧꯕꯅꯦ ꯍꯜꯂꯛꯂꯅꯦꯕ ꯅꯣꯏ ꯁꯅꯥꯕꯨ ꯍꯟꯗꯛ ꯂꯥꯁ ꯏꯌꯔ ꯊꯥꯔꯤꯕ꯭ꯔꯣ ꯊꯥꯔꯤꯅꯦꯕ ꯑꯗꯣ ꯑꯩ ꯊꯝꯂꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯊꯝꯃꯣ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯄꯦꯔꯨꯁꯨ ꯐꯝꯂꯝꯕ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯂꯩꯁꯅꯥꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯅꯤ ꯄꯦꯔꯨ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯑꯌꯨꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅ ꯂꯩꯁꯅꯥꯁꯨ ꯑꯦꯛꯖꯥꯝ ꯆꯠꯈ꯭ꯔꯦ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯌꯥꯕ ꯇꯧꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯅꯔꯤ ꯃꯤꯀꯨꯞꯁꯤꯗ ꯄꯦꯔꯨꯒꯤ ꯃꯀꯣꯛ ꯉꯥꯎꯕꯤ ꯑꯗꯨ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯄꯦꯔꯨ ꯃꯀꯣꯛ ꯑꯗꯨꯕꯨ ꯄꯥꯏꯁꯤꯟꯗꯨꯅ ꯃꯅꯝꯕꯨ ꯑꯃꯨꯛꯇꯪ ꯀꯧꯔꯛꯏ ꯑꯌꯤꯡꯕꯤ ꯄꯦꯔꯨꯅ ꯃꯥꯒꯤ ꯀꯥꯗ ꯀꯧꯈ꯭ꯔꯤꯕ ꯑꯗꯣ ꯇꯨꯝꯊꯕꯇ ꯉꯥꯏꯔꯤꯕꯅꯤꯅ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯇꯥꯗꯨꯅ ꯊꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯜꯅꯨꯄꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ ꯄꯦꯔꯨ
ꯐꯃꯨꯡꯗ ꯃꯀꯣꯛ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯦ꯫ ꯑꯌꯤꯡꯕꯤꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯦꯔꯨꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯐꯃꯨꯡꯗ ꯊꯥꯡꯒꯠꯄꯤꯔꯦ꯫ ꯑꯌꯤꯡꯕꯤꯅ ꯍꯥꯊꯨꯅ ꯍꯥꯏꯔꯛꯏ, "ꯏꯁꯤꯡ ꯄꯨꯔꯛꯀꯦ, ꯁꯤꯗ ꯍꯤꯞꯄꯨꯁꯦ꯫" ꯄꯦꯔꯨ ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯑꯌꯤꯡꯕꯤ ꯏꯁꯤꯡ ꯄꯨꯔꯛꯇꯨꯅ ꯄꯦꯔꯨꯒꯤ ꯀꯣꯛꯇ ꯊꯥꯕꯤꯔꯤ꯫ ꯄꯦꯔꯨ ꯈꯔꯗꯤ ꯐꯔꯦ꯫ ꯑꯌꯤꯡꯕꯤꯅ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯅꯪꯁꯦ ꯑꯩꯗꯤ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ? ꯅꯪꯅ ꯁꯨꯝꯅ ꯇꯧꯔꯛꯂꯤꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯗꯣꯛꯇꯔꯗ ꯑꯃꯨꯛꯇꯪ ꯆꯠꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯀꯩꯅꯣꯕ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ?" ꯄꯦꯔꯨ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯝꯃꯗ ꯍꯥꯏꯔꯛꯏ, "ꯏꯅꯝꯃ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯊꯕꯛ ꯈꯔ ꯋꯥꯕꯁꯤꯗ ꯇꯧꯔꯤꯅꯦ꯫ ꯍꯧꯒꯠꯇꯨꯅꯒ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯛꯂꯅꯨꯀꯣ, ꯄꯣꯊꯥꯔꯒ ꯂꯩꯔꯣ." ꯃꯇꯥꯡꯁꯤꯗ ꯂꯩꯁꯅꯥꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯔꯗꯨꯅ ꯍꯜꯂꯛꯂꯦ꯫